Akashvani Imphal Maibam Dwijamani na pau pasari ahanbada maruiba pau Kendra ki Road Transport and Highways ki Raja Mantri Azoi Tamta ngasi Surasanpur da satuna jila adu da paikhalipa sakot thorangi thabak sing hakthengna yengsin khre Leiba ki atei mapam sing da pangthok na bagum National Education Day ki thoram Raja asida su pangthok na khi Pradhanmantri Narendra Modi hairi Delhi ki tamthiraba thodok adugi lautunaba sing lemna tharoi amasung senaba khudingmak cherak pigani Delhi ki Red Fort car bomb pokai khibigi thodok ki matung security mifama ma pangthokre thodok adu thijanaba NIA de sinakre amasung Bihar Vidhan Sabha Mikhal ki ani suba tangka ki bor ngasi santi oina thadanakre sada humphutare lomgi changda bo thadanakhi Kendra ki Road Transport and Highways ki Raja Mantri Azoi Tamta ngasi Surasanpur jila da satuna tongan ba Central amasung State Scheme singi makhada jila asida paikhalipa sakot thorangi thabak sing yengsin khre Mantri na District Administration ki makok thongbo official sing yauna sarkar na paikhaliba tongan ba scheme singi kudong saba phanglaba beneficiary sing amati lanjenaraba miyoi singa su unatuna warisane khi Jila adugi mini secretariat conference hall da pangthokpa thoramamada mantri na board na loba parikha da mark wang na phanglakpa ITP mahiroi manga ta mana pituna pungning thogatkhi thoramadu da pradhan mantri formalization of micro food processing enterprises Rashtriya Krishi Vikas Yojana Jal Jeevan Mission amati PMJAY yauna tongan ba flagship scheme singi kudong sabasing miyamdi yangthokhi Imphal East ki Nilikuthi de leiba urban hatta sathariba marisuba Manipur International Textile Expo Manitex lesingani kun manga ginga si marini sanman numita Raja ki Department of Textiles Commerce amasung Industries ka tongan ba bayar mariga MOU ama sahi tawnakre ngasi sahi tawnakhiba mapalam gi buyer sing aduti Artist Hub Export Trade Raipur Private Limited Krishna Maheta Studio Exporter cum Designer Pratima Pandey Fashion Designer amasung Nesipni National Hydropower Corporation NHP sigi yakai matoi suba kuman thoram ngasi Loktak project ki search ground pangthokre thoramadu da Bisnupur jila ki Deputy Commissioner Puja Elangbam na NHP sibu sahi yakai subna clean energy amasung leiba ki samgat sagat pada saru yabagi damak thagatkhi Renewable energy ki khuthang da jati asida mai phangan bada corporation asina lawriba thodang busu mahagna thagatki thoramadu da Deputy Commissioner na NHP sigi phiral singkhat ki masung tongan ba polam sing ulpastol sing hangtokhi thoramadu da CRPF BSF masung NHP sigi makok thongba official sing masung staff sing saru yakhi Kendra Vidyalay Lokta ke mahiroi sing masung NHP sigi staff sing na jagoi isegi thoram kaya su utkhi National Highway Sama Contractorate A Semi Dabagi Mayukta Ngarang Dagi Kaksing da Matam Kaktana Kaithel School College Amasung Lalon Itiki Mapam Sing Thingsin Kre Masina Maram Waraga Mapam Adugi Mahusagi Punsida Sauna Kaiba Thogle Aikogi Kaksing Paumin Hai Kaksing Lamkai Dagi Wabagai Lamkai Phobagi Lambida Tangai Phadaba Lau Karak Bagi Gari Sing Natana Atai Gari Sing Senatre School College Sing Thong Lonaki Dukan Sing Hangnakidi Kaksing Bazar ki Kaithel Phambi sing amati dukan phamba sing amasung tongan ba civil society organization Nepal lomna punna matam kaktaba banna sikobani Tribal Frames Manipur National Tribal Film Festival cum State Level Tribal Carnival hayeng tagi Imphal ki City Convention Center amasung Manipur State Film Development Society de horagani festival asi tha asi ki tara manga phawba sa thagani Yakai nitoi suba Imphal Book Fair lisingani kun manga mathang thagi tara manga dagi hauraga kun mari phawba State Central Library Imphal amasung Manipur State Archives Imphal gi campus sing da pangthoklagani saru yalingba book farm sing company sing amadi agency sing na akupa marol library asidagi khangba yagani paugi marak thanna atenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJAY card paiba amasung government employee singisu laying bada khudong chaba pizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak
AOI Babina Speciality Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. tabiriba pawasi Akashbani Imphal dagini. Dhanam-Manjuri University के Department of Education Sinduna National Education Dagi Thorang asi JP Women's College da pangthokre. Numit asi Bharat ki ahanba Shiksha Mantri Maulana Abul Kalam Azad ki mapok numit puni singtuna pangthokpani. Thormatu da wangangbada Dhanam-Manjuri University ki Vice Chancellor Professor W. San Babun hai leibag ama sakhona ba honabada shiksha ki sauraba thodang lei. Shiksha na miyoibagi punsida ahongba kaya purakli. Hausiki matamda sakhulakpagi matungina miyoibana wakal khanba ngambagi thabak asida artificial intelligence AI na saitheng piri. Miyoibana wakal khanba ngambagi brain asi sijinabagi mahuta AI na mahut silakpa haibasi afaba khudam natte. Magna hai. Without education, the human civilization will take a very long course because of education and the way knowledge is flourishing through education, we're able to come up in a great way in terms of development, civilization, as well as transformation of values and systems all across the world. Today, artificial intelligence is basically influencing all our thought process, our mind. Manipur International University na susinduna National Education Day ki thoram ngasi Imphal West ki ghari de leiba University asigi conference hall da pangthokre. Thoramadu University asigi Vice Chancellor Professor P. Kumar Singh, Registrar T. Brajeswari yauna miyoi kya saru yakhi. All Manipur Muslim Mitei Pangal Welfare Association sinduna numit asi Imphal gi Hafiz Hata da leiba association asigi office da pangthokhi. Thoramadu association asigi President A.R. Khan, Manipur Public Service Commission gi hanagi member M.A. Satarn Singh basaru yakhi. Manipur University ki Department of Vocational Studies and Skill Development amasung Manipur University Alumni Association na punna sinduna Tourism and Sustainable Transformation haiba hiramda numit nini sathagadaba jati thaki seminar ama ngasidagi department asigi training hall da hokre. Tormaduga mari lena sobenar ama suputhoki. Anal Land Rule Tangpegi President B.D. Ningwar na lusingba lubasigi miyoi taruk na saba mihut kangbu amane ngasi Raijapal Ajoy Kumar Bhalaga unatuna Sandel Jila da leiriba miyam na thengnariba khudong sadabagi matangda paudamkhre. Jila asida mahi masing haksel lambi thong yauna sakot thorangi infrastructure gi lamda miyam na khudong sadaba kaya mayoknari haina mihut kangbu asina phongtokhi. Mahiroi ki scholarship matam sana thadopinaba lol amadi kala sanskriti ningthi na ngakduna thamna bohona bata mateng pangbina bu wafamsu Raijapal da thamki. Senapati Jila da Sardar Ballabhai Patel ki Sam Yankei Suba Mapok Kumunga Mari Lina Sardar at 150 Pad Yatra Unity March ngasi pangthokre. Khongset adu Jila adu ki Deputy Commissioner Mamoni Dolina Lusingtuna DC Office Complex Senapati ti ki satpa hukhi. Thoramadu Mera Yuva Bharat Senapati na District Youth Affairs and Sports amasung NSS Hell na punna sinbani. Pad Yatra adu Sardar Patel ki saktamda laikatuna amasung Kendall Thanduna hawdokhi. BJP Imphal West District na sindulingasi Bande Mataram gi Sam Yankei Subu Kumun Thoram Khurkhul Lamkhai da pangthokre. Thoramadu da Ais Dingo Singh MLA amasung Dol gi lusingba kaya saru yakhi. District Industry Center Sandel amasung Tengnopol na sinduna Rising and Accelerating MSME Performance Scheme ki makhada Udyam registration tawba mati miyam da ningthi na khangan bagi awareness program jila ani asida pangthokadawri. Sandel Jila ki oina tha sigi tara mari amasung tara tarukta Sandel Jila ki DC Multi-Purpose Hall amasung Khudei Khunau Community Hall ta duga Technopol Jila ki oina tha sigi tara taruga amasung kuntarukta Technopol Community Hall amasung Masjid leipa Khangsim Community Hall da Udyam Registration Drive pangthokani haina cherol amata phongdoragli. Akashbani Imphaldagi pau tabiri. Pradhan Mantri Narendra Modi hairi Delhi ki tamthireba thodok adugi lautuna basing lemna tharoi masung senaba khudingmak serak pigani. Bhutan ki Thimphuda thoramamada wa ngangmada Sri Modi hai awaba nanglaba imung singi saina adu mahaksu khangi masung leibak asina makhoi ki damak lepli. Sri Modi hai ngarang ahing supa mahangna thodok adu thijiliba agency singa pau phaunakhi. Pradhan Mantri hai ngasi asi Bhutan
Bhutan gi ningthaugi imung manung amasung malemda santi thambada thajaba mi khudingmaki yamna maroi banumit amani magna hai sahi sa kayadagi Bharat amasung Bhutan gi mari asi yamna setpa afaba amasung culture gi oiba mari oiduna lagli magna hai maroiba thoramasida saru yaba asi Bharat amasung mag masagi oiba asetpa phirepni दिल्ली में हुई भयावह घटना ने सभी के मन को व्यथित कर दिया है। मैं पीड़ित परिवारों का दुख समझता हूं। आज पूरा देश उनके साथ खड़ा है। मैं कल रात भर इस घटना की जांच में जुटी सभी एजेंसियों के साथ, सभी महत्वपूर्ण लोगों के साथ संपर्क में था। विचार विमर्श चलता था, जानकारियों के तार जोड़े जा रहे थे। हमारी एजेंसियां इस षड्यंत्र की तह तक जाएगी। इसके पीछे के षड्यंत्रकारियों को बख्शा नहीं जाएगा। दिल्ली की रेड फोर्ट मनाक तंगरंग कार बम पोखाई करब मतुंगदा फिबम मदु कुपने यंगसिनबा केंद्र की गृह मंत्री अमित शाह ना सभापति ओइदुना नई दिल्ली दा लेबा महाकी मयुमदा सिक्योरिटी की अवांग थाकी मिफम अमा ngasi पांगथोखरे मिफम मदुदा केंद्र की होम सेक्रेटरी इंटेलिजेंस ब्यूरो की डायरेक्टर दिल्ली पुलिस कमिश्नर अमसुंग नेशनल इन्वेस्टिगेशन एजेंसी एनआईए की डायरेक्टर जनरल सरुक याखी मिफम मदुदा जम्मू अमसुंग कश्मीर पुलिस की डायरेक्टर जनरल सु वीडियो कॉन्फ्रेंसिंग की खुथांगदा सरुक याखी थौदोक अदु थिजनबा गृह मंत्री ना एनआईए दा खंगनख्रे बिहार विधानसभा मिखल की अनिसुब ताक की भोट ngasi शांति ओने थादनख्रे साद हुंफु तरे लोम की सांग द भोट थादनखी ताक असिदा जिला कुन हेनबगी विधानसभा केंद्र चामा कुनिथोइ द भोट थादखी ताक असिदा वोटर कोटी 3,53,000 हेनबना नुपी चामा 53 याउना मिरेप 1,200 की मिखल की मराइबग लेपकनी अयुक पुंग तरे त भोट थादनब हौखिबा अदु नुमिदांग वैरम पुंग 3 त लोइसिनखी हौजिक सानबगी पाउ Ngangbam Amukhomba dagi Thailand da chathariba World Youth Games lisingani kumangada Manipur ge jit kunto sanaroi singna sanagi takaman mari amasung lupagi takaman ama lawduna laibak asigi mingchat purakpada Rajapal Ajay Kumar Balana thagatpa phongdorokli makhoi kathokpana rajya sigi amasung laibak asida chawthokpa phawal le hairi SSC ground sector da ngachi sanakhiba ahum suba Premier League ki match amada United Chandel FC amasung Young Physics Union Panjil amata chanadana draw chatkra ato match amada Athletics Brothers Association All Moirang Football Association bu Panjil ahum sinoda thoikhi Manipur University ki miyang makhada Royal Academy of Law oinamna yumbu oidunu chathariba chongtham ongbi Rajkumari Nalini Memorial MU Inter College Badminton Tournament ngasi sanakhiba nupagi final match ta Polasta College na Kamakhya Temple College bu panj set ahum amada thoikre nupigi final da Manipur University na Imphal College bu set ani amada maithiba pikhe Gujarat ki Lal Bahadur Shastri Stadium da chathariba Ranji Trophy plate ki ngasi sanakhiba match amada Manipur da Mizoram bu wicket manga da thoikre Mohali ki IS Bindra Cricket Stadium da chathariba chahi kulumdoi makhagi nupagi State A Trophy plate ta Meghalaya Manipur bu wicket amada maithiba piramle BCCI Tournament Coos Bihar Trophy ilsingani kumanga kuntrukta saruk yagdaba Manipur team gi sanaroi 35 amasung support staff apan khale team masi tha asigi taraundoi da Imphal thadolagani haina Manipur Cricket Association na hairi Khelo India scheme gi makhada jila thakta pangthokadaba nan residential coaching da saruk yanabgi damak chahi 3 amasung 37 makhagi nupa macha amasung nupi macha singi volleyball trial cum selection tha asigi 35 dagi horgani haina district youth affairs and sports office chaden gi cherol amana khangalakli trial asi sports complex Chandel Kristan da pangthokani hairi Dwijamani Aroibada maroiba pawmuk केंद्र की रोड ट्रांसपोर्ट एंड हाईवेज की राज्य मंत्री अजोई तमतारंगसी सुरसानपुर सतुना जिला अदुदा पाइखलिबा साको थोरांग थबकसिंग हकथेंगना येंगसिनख्रे लेबा केतै मफमसिंग द पांगथोंगनबगुम नेशनल एजुकेशन डे के थोरम राज्य असिदासु पांगथोंगनखी प्रधानमंत्री नरेंद्र मोदी हाइरी दिल्ली की तमथिरेब थौदोक अदुगी लौतुनबसिंग लेमना थारोय अमसुंग सेनब खुदिंगमक सेराक पिगनी दिल्ली की रेड फोर्ट कार बम पोखाई खेबी थौदोक की मतुंग सिक्योरिटी की मिफम अमा पांगथोखरे थौदोक अदु थिजनबा एनआईए दे सिनखरे अमसुंग बिहार विधानसभा मिखल की अनिसुब ताक की भोट ngasi शांति ओने थादनखरे साद हुंफुतरे लोंगी सांग द भोट थादनखी पाउलोइजरे